आजादी का अमृत महोत्सव। शक्ति लेबदा हईसिंगबदा अखोइमक नाइरे हाइना खंजरिबा ब्रिटिश सिंगना मालेमगे लेबाक तंखाई अमरोम तपना तपना लौसिंदुना मखोइगे लोइलम लंगाकी मखादा थमलक्खी। चाउरबा भारत वर्षगी निंगथौ पानबा लेबाक कया मथंग मथंग लौसिंदुना मखोइगे लोइलम लंगाकी फिबा नुंगद तिनसिनख्रबसु मतम अदुदा मणिपुरदी मनिंग तम निंगथौ पानबा लेबाक ओइना मतम सांगना लेरक्खी। ngallingay matamdagi British singa marup mapang oiduna thiankhang kayada mateng pangnaduna lakhi adubu karam chabu British singna apik palaibakni karibu tawbu ngamgabano haibagi matagum yamna usit thawaidana Manipur gi konungda landa sinduna Jogendrajit pu namduna phanana bohatnaki asonba mid haurunu haibagum landa aduda British sing Manipur gi makut maithiduna makhoi gi mamal yamlaba officer manga maitai singna manga kaktuna अरेमबदा थवाई मांगदुना मालेमगी ममांगदा चाउना इकाइबा नंगखी। मालेमदा नुमित ताबा लैते हाइनरिबा ब्रिटिश की मकोक थुंग फमनाइबा मंगा कक्तुना हातखिबा अइखोइगी इपा इपुसिंगी थौना अदुगिदमक ngasiगी मिरोलना चाउथोकचबा फंगली। आजादी का अमृत महोत्सव थौरुंगा मरी लेनना ngasiगी तांकक असिदा पुदुना लाक्चरी एंग्लो मणिपुर लांदा ब्रिटिश सिंगा लांथेंगनबदा याउखिबा अथौबा जमदार थौबा फंजौबा गी वारी। आजादी का अमृत महोत्सव। जमदार थौबा फांजौबा इंग कुमजा लिसिंग मचनिपान यांखै माथोइदा अंद्रोगी खारमदा पोखी। अथौबा सिगी ngallingay पुनसिगी मतंगदा पाउदमलदुना महाकी मसु सुथांग वांखै कोनसम लैकाइदगी जोगेन फांजौबमना आकाशवाणी इम्फालगी पाउ कांगबुदा असुमना फोंगदोक्ली। अखोइगी लाई ओइख्रबा इबुदौ थौबा फांजौबा असि इंगसोक लिसिंग अमगा चनिपान यांखै माथोइदा अंद्रो खुनगी मनुंगदा लैबा खारम हाइबा मफम असिदा पोकी मियामना असंबिदा फांजौवा हाइनासु खंगनखी। इबुदौ असिबु पोकपिरंबा अपोकपगी मिंगना फांजौवम अंगौ कौई मतमदुगी अंद्रो खुनगी फमनाइबा अमा ओइरमी हाइना ताजौई। इबुदौ थौबा असि अंगांग ओइंगदगी हौना सहौ सवानसी मपोक मतांग यामना फजना हौरकपना हेक उबदा वांग चाउना कुसु मुरप तौरगा सिंगलेंबा सक्तमनेसु हाइ। इबुदौगी मपा इबुंगो खुनगी फमनाइबा ओइरुबना मतम मतमगी सना कोनुंगदा सत्पना इबुदौ थौबा असि मसागी सही 15-13 अदवाइदगी लालुक कारखी मदुदगी मथंग मथंग मणिपुरगी लानमी ओइरखी हाइना वारी ओइना ताजहौई। इबुदौगी मबुकचेल सेंगबा तौखिबा थबक्ता माइ पाकनबा होनबा मरु ओइना इबुदौसे संगोल तंबीबा सेनाबा संगोल थौबा असि यामना हईबा असिना मरम ओइरगा निंगथौना यामना चानबिखी हाइनासु हाइ। चंद्रकृति महाराजना निंगथौ ओइना पानबा मतमदगी इबुदौ असि यामना अंगांग ओइना मणिपुरगी लानमी अमा ओइरकपदुना महाराज सूरचंद्रना निंगथौ ओइबा मतमददी जमानदारी फम असि पाइरे। थबक यामलकपगा लम लापगा खुदोंग चारक्तबदगी सना कोनुंग काथो कासिन लंबी टेंसिनबा हाइदुना कबो लैकाय होजिंगना दुलालेन असिदा मयुम होंगलक्तुना लैखिबनी। एंग्लो मणिपुरी लंजाव लोरबदा इबुदौ थौबना लान यारुबनीना इबुदौगी लैरंबा मफम असि ब्रिटिशना मुनबिहौखिबनी हाइना अखोइदा अहलमनसिंगना वारी ओइना लिबिरमदगी खंगजौबनी। साउथ ईस्ट एशिया दा मनिंग तमना पांजबा मतोमता लैंगाक चदुना निंग तमबु मांगखिदनबा कुपना सेनदुना लैंगाक चरिबा मणिपुरबु ब्रिटिश इंडिया गवर्नमेंटना कलक खमनबा मा यावना खुदुम चन्ननबा असेंगबा तंजा ngaiduna लेरक्खी। मीगी इमुंग मनुंग खनबदा खुदोंग चाब लौदुना खुद थिंजिल्लुबदगी लैबाक वाथोक ओइदुना एंग्लो मणिपुर लंजाव 1548 थोकी। ब्रिटिश इंडिया गवर्नमेंट नाकल अमखक्तगी वा तारगा मणिपुर बुलोई चंदुना मखोइगी खुबाम नुंग थमननबगिदमक अरोन बलालोंग चथनब पोरम सेमदुना असम चीफ कमिश्नर मिस्टर JW क्विंटन बु मटिक चाब लानमी अमदी खुलाइग लोइनना मणिपुर थारकी। इंग कुमजा 1948 मार्च की तांग 19 अयुक्ता मिस्टर क्विंटन इम्फाल थुंगलकी। ब्रिटिश इंडिया गवर्नमेंट की अहानब पांडमदी मणिपुर बुलोई चन्नब होनबदा ख्वाइदगी अयतप पिरक्कदब मिसक अमा ओइरिबा जोगेंद्रजित फारगा मणिपुर की वांगमदा लोई ओइना थादोखिबा अशिनी।
Mr. Quinton hek yorokpaga British residency da darbar ama chinduna Jubraj bu phana na bhotna bada mai thiki matamdugi Manipur gi political agent Mr. Grimwood amadi Mr. Quinton gi assistant secretary Mr. Kausin na sana konungda laktuna Jogendrajit pu changjarak na bahaibidasu Kulasandra Maharaj na aduna leiba mi amabu nakhoi da sina bahaibasi aikhoi gi leiba ki chana pathap pe yaugde haiduna yabirakhide Khulai amadi lanmi gi matik mayaina ngamni ngamloi khangdana changchiluba lalong khudingmak hanjin mai thiraba Mr. Quinton na ing komjali sing machani pan marputara ma thoigi March ki tang kun mari gi angan ayukta sana konung kangla da hura lana da landa sulakhi hairibulan adudasu Jubraj Jogendrajit phabadi lairadana British ki lusingba Lieutenant Brackenbury phawbu siki amasung British India na Manipur gi makhutta chawna maithiduna British ki saknairaba officer manga sana konungi kangla sa mamangda manga kaptuna hatki ing komjali sing machani pan marputara ma thoigi March ki tang kun manga da Manipur gi ningthau Kulasandrana British India government ki mathakta lan tawre haina law thokki amasung maikei ahumda Nongchup awang amadi kha mairam romda Manipur gi lanmi singna lairamba British pumnamak Manipur gi ngamkhai wang mar tan thoki aduga British masa chamani phumukna phaduna kashum sangda thamki British singna March ki tang kunmari gi angan bayukta Manipur gi sana konung kangla da hura lalong da landa selakpa matam maduda Jamandar Thouba Phanjouba di kangla gi awang thangba sanathong gi manung thangba saruklom da laiduna sanathong adubu ngak senduna laiba matamni British ki lanmi Captain Butcher amadi Lieutenant Brackenbury na chingbana Gurkha Sipai Chani Mukkaloinana Kangla gi thangapat lanchilaktuna Jubraj Jogendrajit ki tampak yumda nongmai kapsinduna landa salakhi matamaduda mathau tawduna leramba Manipur gi lanmi sing Jamandar Thouba Phanjouba Mangsha Tabam Tonjau ingudam ganana chingbana handuna nongmai kapsinduna British singalamba panaki Ayuki pung tara muktaba dwaida nomai kapnabadu kansilakpadagi Jamandar Thouba Phanjouba amadi lanmi kharagana top garot tamna yangna laktuna Jubrajta langi phibamgi pau pirammi Jubraj Jogendrajit na khudak aduda Jamandar Thouba Phanjouba ingudamba ghana amadi chawba Jamandar hoida yathang tawduna Imphal dagi mau phawbuda leiriba Manipur gi lanmi gi outpost singadu lanthengnaba yaba phibamda leiribra haiduna yangchillunaba amadi ngak selunaba thakirami Jamandar Thouba Phanjouba hoina Kangla gi nongpoklomdagi thoraktuna chingmairong yoroktuna numittugi ayukki saklen amadi atai thabak sing loisillaba matungda singshuba Jamandar amadi atoppa Manipur lanmi kharaga punchinduna mau phawbuda leiriba outpost sing yengshillunaba amadi ngaknanaba chatki makhoi March kunmari gi ahingduma Maharabida yarekki mathangi numit March ki tang kunmanga da Jamandar Thouba Phanjouba hoidagi hana khongsan khiba makhoi gi lusingba subedar Haikru Jamba Chawbuton gi kangbu thengnanaba shakmai tamna khongsa lakhi Jamandar Thouba Phanjouba hoina yoroktringaida subedar Haikru Jamba Chawbuton gi kangbuna Mr. Quinton na Manipur yauraga Jubraj Jogendrajit pu pharga yamna thuna hankhigani khanjaduna British sipai khara shakmai bangloda potchai sanghanduna thamlamba singaduga nongmai kapnaduna British sipai singbu tankhairamle amasung bangloda su maina thadoklamle Shakmaida Jamandar Thouba Phanjouba hoina yauksilaktuna Sobedar Haikru Jambagi yathang matung inna nanthokhtuna chenkhiba British sipai sing adu phananaba Manipur gi outpost singda pau pirunaba haiduna Thouba Phanjouba ingudamba ghana chawba singshuba amadi atopa Manipur lanmi mari manga ga loinana tharakki makhoina kaithel manbi yorkpada mafamduda lalonba singi lairamba sagol sing thengnaduna madu tongduna mayangkhang outpost ta numidangi pung 9 muktabada thungkirami Jamandar Thouba Phanjoubana amwa tomchada lanmi sing kadai chatkrabage hangbada Jubraj Jogendrajit na chithi tharai marolna British ka soknaba lan aduda Manipur na mai pakle aduna lambi da lakpa British sing ubuda phajillu yadragana hatlo haina hairakle aduga outpost singda lanmi masingsu hengat hananaba khangalakle aduna lanmi anina chithi adu karong outpost thinki aduga asangba kutna khulaktagi khunja sing khomba chatki haiduna amwa atomchana pawdom lakhi Tanjaduda Mayangkhang Bangloduda kana leibagi hangbada British ki sahib khara lei haibasu khangki chithi ki marol khanglaba asangba kutna mana khomjiluba khunja singaduga loinana Mayangkhang Bangloda landa sinduna signaler O'Brien bu hatki aduga Superintendent Melville na nanthok tuna senki Manipur gi lanmi singa khunja singana Melville bu thiba yaba thibada ahingdumadi thiba phangkhidre
Ahingduda Mayangkhang outpost halaklaga Subedar Haikru Jambana Kudak aduda Asangbu Kutpu Nantokiba Sahib Thiba Phangdre aduna Karong outpost adubu section na lainaba pau pirunaba thaki Mathangi ayuk March ki tang kuntarukta Swapa Subedarna outpost adubu sanghauraga Jamandar Thouba Phanjouba amadi atai lanmi singna Melbourne Thiba loinana mau tamna chatki Numidang duma makhoi maite phamda panki Mathangi numita mau outpost yorammi Manipur lanmi gi Major Laishrabana lanmi chanimuk puduna mau yorakhi amasung Mayangkhangda charai thangalna Melbourne mangakaktuna hatkre haibasu khangki mau outposta matam khara laitharaba matungda Kohimaromdagi British Sipai singna landa sulakpadagi Manipur gi lanmi sing lanpau puduna sanak konungda langarakhi Jamandar Thouba Phanjouba masamakna Telegram signaler O'Brien amadi Superintendent Melbourne hatpa yaudраbasu thabuktugi matangda chenba chongbu yaurubanina British lengakna mapunsi chuppa Manipur gi wangmada loi thaba haibagi dandi asi piki masigi matangda Jamandar Thouba Phanjouba Memorial Trust ki President Wangkhai Konsam Laikai Langamba Phanjoubamna asumna hai Anglo Manipuri War 1891 loiraba matung me thagi ayur aroiba chayon phawbuda lan asibu yauruba Manipur gi athau ayamba British India government na phagatuna kasum thangda thajin biki phagat khibasing adugi manungda akhogi ibudau Jamandar Thouba Phanjouba su yauki British government na Wail Chathanabagi demak special tribunal court semduna wain chathaba hauki Manipur gi chief political officer Major H Maxwell gi tribunal na ibudau Thouba Phanjouba bu British ki rani gi mathakta lan hauba British India government gi telegram department gi signaler Mr O'Brien amadi superintendent WB Melbilly hat payawi haibigi maralda mapunchi chuppa Manipur gi wangmada loi thadokhiba haiduna warep ta pikhi Maharaj Kulchandra yauna Manipur gi athauba kolumdoi kalapani da tangkak anira thokna loi thabiki ahan ba tangkak ki oina Manipur gi athauba taramanga ingshok lisinga chanipan Maudrama thoigi November tang manga da thakiduna November gi tang kolumdoi da Port Blair da thungki aduga ingshok lisinga chanipan Maudrani thoigi April thada Manipur gi athauba nipan aniruk suba gi thabada akhoigi ibudau Thouba Phanjouba su yauki ibudau Jamandar Thouba Phanjouba chahi 10 muk Port Blair gi kalapani da loigi punchi lenki mathang loigi matam loiduna tangkak naina thadorakpada ibudau Thouba su ingshok lising ama chamapan supna amada thadorakhi maitei macha manga amadi chingmi ani yauna mioi taret maramdam Manipurda halakpa yabagi ayaba phangbaga akhoigi ibudau Thouba su yaurakhi Manipur yauраklabada ibudawna mahaki macha masu singna khundaduna leiramliba wangkhai asida mahaki mapunchi aroiba matam phawul leibiramki adumapu karamba matamda ibudau sina thukibano haibigi chapchaba matam khangudabana hojik sagaina semjariba trust asina makhatana thijinbagi thabuk chathagani Puari gi tenkhang kayada Manipur gi ning tamangak na bohanabada thawai phawba kathokpada pamukhidaba athauba ipai pu sing leirambagi ngasi gi mirolna makhoina thambiramba iramdam masida nungai ni hingjaba ngamjari asigumlaba athauba ipai pu sing asigi maphamda masa masu oihori bai khoina ikai khumnaba utpai basi tawpham thokpa thaudang amani आजादी का अमृत महोत्सव Matang asida Akashvani Imphal gi ipau kangbuna Azadi ka Amrit Mahotsav thorong mari lena chandok chaba akhanaba thoram Manipur gi athauba Jamandar Thouba Phanjouba loijare mathangi nongwaijing numit ki pungpham asimaktada anoba athauba amagi wari ga loinana amuk hanna unarasi thoram asigi aiba Thokchom Jogendrajit thoram puthokpa gin Gangte lanthok sakiba Ngangom Kiran